ngase yu phone ki batongan tongan ba manipuri si phone singdagi maroi bi ipausing myamna thamjagi ahan bada isel express gi lokho sarakanda khamdun leiba truck amada thomjinbada Miyoi ni sire yamna mak nuaitaba masum leibak thiba pawmani national highway number 2 tidim road ki phagok chaw ikhai police station gi manung chanma kwak tha da leiba agriculture training center gi boys hostel mapar khamduna leiba truck amada Honda Activa thauduna lakpa Miyoi ni na thomjinbada leibak thiba thaudo du thokibani thaudo du Activa Miyoi animak leikidre amasum Activa du gi number na MN06 SE 7896 ni amasum khamduna leiba truck adu gi number na NL07A 3585 ni truck adu pot puduna lakpada tire puncture oirakpadigi mafam adu khamduna leibani leikidraba Miyoi ani du saitondagi oiramba yai habigi singna balai hauju phawbi oina masakhang mangamdri hainisu pauksi sina makhatana phongdorakli atopa pawmadana ulfa gi kedar mari Myanmar camp tagi nanthokuna senkhre Assam da leiba security force da surrender tawgani thajanari United Liberations Friends of Assam I gi kedar mari ngarang Myanmar da leiba makhoi gi base camp dagi nantholaga senkhre hari kedar sing adu Assam da leiba security force sing da surrender tawna ba thorang tawri haina pawgi likhun sing da phongdorakli pawgi likhun amagi matung ina ulfa gi Paris Barua fraction da yawriba kedar sing adu hokiba sakol senumita Myanmar da leiba aina thingkraba outfit asigi camp thadoptuna lona senkhibani nantokraba kedar mari edugi manungdagi anidi madab asom amasum Giris asom kawi haina phongdorakli haujuma koi mafam karaida leidibagi haibisu khangmangamdri swairi hokibigim suggestion numita ulfa aina phongdokibagi matungina laholup asida yawba kedar ama lup asidagi lona selaga security force surrender tawnaba honarambagi mara leide haiba khanglakpadagi kedar adu hatkre kedar adu hatkibadigi ulfa aina thadok statement amagi matungina haukiba tha amarongi matamdagi hauna lup asigi Myanmar leiriba kem thadoktuna sinana ahumlak hana thorang toramle hairiba kedar adu gi maming Rihanna Assam Allies Saiful Islam kawi Maashi Assam Golpara district ki Lakhipur police station manungsana leiba Boratan khunggangdagi Kalimundin Smandal khawba Miyoi amagi masanupan haidi masigi mamang sai sigi me tareta lahulup asina masigi kedar anibu hatpagi thawdo laikhrabani Assam police ka manraga lup asigi Arun Athup Singh police ta takthokna bo khotnarambagi moral makhoi anibu hatkibani haidi lup asina makhatana phongdorokibada statement amagi matungina Danajit Das Allies Rupak Asom Koba Barpeta area digi nahamaga Baihata Sairi digi Sanjib Sharma Allies Risap Asom hairiba Miyoi ni sisu state police na insilaga outfit asigi Arun Athup Singh security force da lona takthokna ba honarambagi moral da hatkre hari makhoi ani handakta lup asigi kedar oina recruit tawkhibani hanisu pauksi isna palakli Makasa tharakpo oina sanalaiba pauksi digi topa maruiba paw mayamda thamjage Ashiba ma Leiramle Shangmai police station konba thong hampat amadi koirengai na konba Imphal Dimapur gi matai amada saba matam kuina sijinadana leirakpa thabak subusingi yarekhum sang amada Asibak sang ama Leiramle police ki pawn hai sang leiriba mafam aduda ka hena namthiba manamama lami sathok sin tawbusingna phaurakle haiduno complaint ama lakpadigi sang adugi manungda sanglaga yenglubada nupa amagi pumtharaba hauramlaba Asibak sang ama Leiramba ngasi numidang wairam pung 3 rom taba matamna thenaki Ashiba sang masuk maming khangdoknaba mari force mutem gidma rims ki mokta thamkhre haidi makasa tharapoina topa pawmna lengakna sinduna ngase yuk ozagi numit thorom pangthokadori oza amadana National Teachers Award taretana State Teachers Award langthokadori college oza anida state levels college Teachers Award pigadori Delhi gi Bigyan Bawon hayang pangthokadoriba ozagi numit thoramja leba sigi oina khangalaba oza nifu tarukta National Teachers Award lanthokora Manipur gi Palace compound leba nongwaitem goktam siaure masiga loina state ki thakta hayang pangthokadoriba oza singi numit asida saknairaba oza tareta State Awards 2022 piduni kaikumnagadori National Teachers Award phanglagadaba nongwaitem goktam Imphal East district ki manungsana leba Eastern Ideals High School oza hoiri watching as hayang leva sigi President Draupadi Murmu kusinagani madugi tungno Prime Minister Narendra Modi gi sohakthengna unaduna wari sanagani Manipur yoina National Teachers Award pinna bigidam Manipur legana oza ahum recommend tawda amaka khalakibani State Award phangnagadaba oza taret adudi hauji
Johnston Higher Secondary School da chemistry gi lecturer oiriba Sungtham Indira Devi Kaithil Marmi Government High School da science graduate teacher oiriba Psycholan Singsit Ngaikhom High School gi art graduate teacher Yanglem Prem Singa Kangpopi gi Bingulal High School gi Hindi graduate teacher Kharga Prasad Prasain Lelong Higher Secondary School gi botany gi lecturer oinam Arun Kumari Devi Ebotonsna Girls Higher Secondary School gi arts graduate teacher Kumoksam Nirosalta Devi amasung Wangkai High School arts graduate teachers Ranjita Rajkumari ni National Teachers Award Panglabasing the Langakna Makoi Mokoina Tabaki Potabi Matam Sayani Sangdohali Masigi Sumatakta Tokaini State Government Su Lupala Amagi Skill Manapi Aduga State Teachers Award Pangbasingina Makogi Service Matam Sayama Sangdui Yamasum Lupali Singyangkagi Skill Gimanayari Manasi Ozasing Asina Mahiroi Sing Takpi Tambiba Lamdamadugi Education System Fagat Hananaba Honaba Masum Angang Singi Punsi Busia Madalauriba Taudang Handokpa Taudang Sing the Busakang Boy say couldn't give quieting for Boza Kangatuna Bibini Hadi. Say Siguina, Persidi and Mana Sinagatari Boza Singaduda, Haryanagi Anga Dahia Himachal Pradesh Udabir Himachal Pradesh Tagi Berendra Kumar Punjab Tagi Harpreet Singha Punjab Tagi Arun Kumar Ga Delhi Dagi Rasni Sharma Uttarakhand Dagi Kostub Chandigarh Dagi Simarani Rajasthan Dagi Sunita Rajasthan Dagi Durga Ram Muwal Goa Dagi Maria Morena Miranda Gujarat Dagi Omesh Bartabai Madhya Pradesh Dagi Niras Madhya Pradesh Dagi Om Prakash Patidar Chhattisgarh Dagi Mamta Ahar Maharashtra Dagi Kavita Sanghavi Odisha Dagi Ishwar Chandra Nayak West Bengal Dagi Buddhadev Datta Jammu and Kashmir Dagi Zabir Ahmad Amasum Ladakh Tigi Muhammad Zabir Uttar Pradesh Tigi Khurshid Ahmad Yauri Hensu Pausin Makatana Falakli Amarum the Ojasingi Numit Horam the Prime Minister Narendra Modi National Award for Teachers 2022 Fanglabo Ojasinga Tadirak Super Lok Kalyan September Mangaginung Tilpung Marima Khairam Tava Matamda Wariwatai Sanakatari Ojasing the Levaki Thakimana Lanthopana Elementary Emerson Secondary School Sing the Tabaktori Mating level Ojasingbu Miamna Masak Kanglava Miyoi Heli Mana Sigdamak Levaks in Matumudigi Oza Nifugutarupu Section Mamadi Loktup Lokoi later online Tanka Ohungi Tawong Sing Kutanga Hangat Paniso Heidi Autopapa Madana ZDU Digi BJP on Krava MLA Manga JP Nadana Okre Set Minister A Saram Sum MLA Mari Ngasi Halak Lagani Janata Dal United Gi Bharatiya Janata Party Yaokrava MLA Mangangasi Party Sigi National President JP Nadana Delhi Deliva Maki Official Residence Harautemna Okre Makoi Manga Opugi Thoramadunga Si Ayuk pumtharaba Makairam Tarakpada Asamba Thoram Amagaloinana Pangtoki Thauramadu the State Minister Nongthongbom Beren BJP State Unit Ki President Adhikari Mayum Sardam Sum BJP Ki Spokesperson Summit Partner Singh Kyasu Saryaki National Media Sing Yaw Thoramadu the MLA Mangana JP Nadada Lengan Fishing Kudol Tomki JP Nadana MLA Singadu the Lay Sabul Amamam Kudol Tomki Thauramdu the JP Nadana ZDUgi MLA Mangana Party Sigitabak Thoram Sing Thazaba Tamlamba Sigidamak the Nungai Pungdoki Amasum Ekoi Puna BJP Gitabak Dominasi and Apple Toki House Delhi the came Tawduna Lady Minister Nongthoma Beren Party President A Shardamasum BJP all of MLA Mari Hayeng Nungtilpung Amarom Tabar Impal Tungaragani Adumapu Jiribamgi MLA Asapudindi Maki Assembly Constituency Tangai Fada Tabu Amagidama Silseromda Satkragani Suhadi Amarom the Patana Danasi Lushin give ZDU National Council Mipam the Wareb of Humdokre Mipamadugi Matang Paladuna ZDU State President Katrimi Biran Pauxi the High ZDU na BJP Lengak Sogat Pato Navigi Ayaba Party High Command Pirakle Masigi Sumatakta MLA Mangagi Matakta Legal Action Lokonanabigi Ayaba Pirakle Haiden Su Paush na Fondorakli Makasatara Point to Papa Yaripo Koirom the Plywood Factory Amadi Sawmill Sing Tambigano Hana Kongzang Sanction Crack Tobol District Yaripo Koirom Matak Laikai Minor Industrial Estate MIE Plywood Factory Amadi Sawmill Saladi Bising Silangana Thingzin View Natragana Koirom Matak Laikai Digi Matam Pumbi Hongdo Pikro Hina Manipuri Minister and Beden Kipuning Sing Siladuna Laikai Miamna Koirom Matak Laikai
hand pumps makong community hall wakat mi pham pham baga loinana wakat khongset amasu sakre mafam asida plywood factory ani amadi sawmill kayamarum laidi masida natana plywood factory manga amasu nauna sakap horakle mafam asida MIE oina ayaba piramliba asi leikai ge ayaba yaukibra masida hangliba plywood factory sing sawmill sing amadi nauna plywood factory hangnaba semga sagaluba mayamasi matau kramna kanana license pibano haina hangladuna mafam sing asida numidang athingmagi matamda masing khangna upuba gari mayam ama lakliba mandi leikai myam tumba sab amata yadriba sisu mari lenaba department singna karimata khangmida bra haina leikai myam na phungdok narakli JC against the establishment of the Khoirom MIE in residential area na sinduna Khoirom matak leikai digi matam supagi Khoirom MIE hongdok pikro haina banner makhara satakiba wakat mi phamadu saru gyakiba manikauba amana phongdorapigi matungina Khoirom matak leikai de leidiba MIE asi mafam asidagi lengana hongdu hankiba leikai akoibigi miyamna pami mafam asida leidiba sawmill manga sidagi tholakpa makholna akoibida leidiba mairoi sing lairik papong khangdre ayetpa oire amasum asunana kya pothapong khangdre lambi sing asi ahingna upuba gari mayam lakmaramna nungju thadana lekhum lainang ikang matamnana urfulna awabo hele masigi sumatakta plywood factory ani dagi tholak maikhuna akoibigi miyamna ningsa honjaba pamdre amasum miyamge haksilda songai oire amasu ply factory digi thadorakpa isumna ising motion anduna amuba masoina leire inkhol sing mana masing thabi yadre haki mana makatana hai asumna miyamna mi paineri ngai sera sida amuk anauba plywood factory manga maga linkhatna thabuk paikhalakpa si miyam ni ganingde maikhuna tapna miyamge haksil yamna solakadaba oibana amasum tungi mirol kanaba MIE si thingzinba natragana mafam sidagi hongdokhiba leikai miyamna pami aduna leikai miyam gi apam masi phangnaba mari leinaba authority na madi minister and berena mi yeng sangbiyo hainasu pungning singsinki makasa tarak poina to pamaruiba paw khramuk mayam la khochara kanda huyelan pawdagi mayam na thamjage BJP na JDU bu thugari basuna BJP bu su soidna thugai gani biren ngarang dagi Bihar gi Birsan Patel Moakta Liba Janata Dal United ki office ta pangthokiba numit ninigi party sigi national level gi mifam national executive amadi national conference ki mangoina tha sigi ani da Manipur gi JDU gi apan ba MLA tar ki manung da manga BJP legislature party merge tokhibi gi matangda Bihar da pangtholiba party gi national executive conference asida sarug yarakhiba JDU gi Manipur gi president Khetrmei Berena Patna da phongba hindi gi paukse Dainik Bhaskar pihiba akhanaba interview amada party sigi Manipur gi president oiribi ex minister Khetrmei Berena BJP na JDU bu thugairi basigumna JDU na su BJP bu soidna thugai gani haibu wafam phongdokra haidi Patna da phongba pausi sina Manipur oirakliba JDU gi phiba masigi matangna lokiba akhanaba interview adugi report pausi sigi ngarangi edition na phongre loinana party sigi pangthokliba national executive amadi national conference asida saruk yanabagidama BJP da sangsinghiba JDU gi MLA sing adugi laifam safam amadi flight ticket na singba loinama thaurang taruba matungna Manipur gi party sigi MLA tarukki manungda MLA manga BJP da sangsingkhibani hari aduga Patna da phongwa pauksi sigi maikei digi mafam adura leidiba JDU Manipur State ki President Khetrmei Berena kari maram gidamak JDU ki MLA mangana BJP da sangkhibano haibu wohang yauna laukiba interview da mahakna phongdorakhiba singdi JDU ki MLA manga BJP da sangkhriba si makoi manga matamamada BJP da leiramba madi mari leinaramba miyoi singni mikhal da BJP na ticket pirakhidabadagi JDU da sanglakibani makoi panamak JDU na ticket piraba matungda mikhal mai paklakhiba ngaktani adubu makoi singasi mikhal mai paklaba matungda su adumak BJP ga mari lainaki loinana Lok Sabha gi mikhal nakslaglaba matamsida makoina BJP da sanghibani makoina BJP da sanghibasi yamna lebakthibani adubu Manipur Assembly dagi tholakiba notification adugi matungina thijin humjin bagi thabak tawragani loinana legal opinions lawani madugi matungda sapsaba philip ama lawani haki Dainik Bhaskar na laukiba interview atuda mahakna makhatana phongdokibada Chief Minister Nitish Kumar gidamak Manipur yamna afaba phibam amadi basic foundation matik sana leiri Manipur gi miyamna Nitish Kumar bu yamna ikai khumnabaga loinana yamna pamnaba lusingba bani JDU gi MLA mangana BJP da sanghibana aikhoida akaiba madi khenab karisu leiroi
Manipur gi miyam ZDU gi tamak lepli lakadoriba mikhal su kariguma amata aduna akaiba piroi amasung Grand Alliance ki maike digi mire masing kaya soidna puthokani hauji Lok Sabha mikhal Manipur digi karamba mire puthokadabano haibadu su sapsana lepthoklagani BJP na ZDU bu thugari basigumna ZDU nu su BJP bu soidna thugagani punamasi lakadoriba matamna soidna uba phangani haina sumangna phongdoke hairi Amaramda ZDU Manipur State oirakliba ahongmasing asigi matangna pausi isina party sigi ma kok thongbu lusingbusingi manungda ama oiriba Miyoi amaga ngasi nungthil sanakhibu gori damang hai Patana da sathariba National Executive Conference asi loiraba matung State Unit ki President tholaklaga party go ebu gori ama lauragan haiki Philip adu kari oirakpa yabagi haina makhatana hangkhibada party gi MLA manga BJP da sangsingkhrabasu MLA ama amasu party gi state unit laidibana Manipur gi BJP nu lusingba lenga saugat patokpagi wore soidan larokani haina thajai aduga party degi thokiba MLA sing adugi mathak lokatpa yab legal action sing lakotnaba thabak soidana pakhatkani haibagi thajaba lairi haina phongdoraki adumainama haujuk phawbigi oinadi national level pangthokliba party gi akhanaba mifamasi loisindribana sapsana torakadaba thab thoramsing haidokpada nganmali haina su phongdoraki atopa pawmadana election petition Leiramle versus Thongam Bisorjit High Court amanama gi mathakta replication sing file tawnagadori Haukiba February 19 March mangada tangkak ani thokna pangthokiba 12 suba Manipur State Assembly gi Mikhal gi result lakthoklaba matungna Mikhal asida mai paktuna written candidate oirakiba MLA humfu gi manungdagi 18 gi mathakta tongan election petition 13 file tawnarakgi manungda election petition ama masigi petitioner na withdraw tawkhraba matungna hauji High Court of Manipur da laihoriba election petition 13 gi manungda ama oiriba Election petition number 4 of 2022 Leiramle versus Thongam Bisorjit and others ki royal court asida leptana satharakibaga loinana election petition asigi petitioner oiriba Leiramle amasum respondent singi maraktagi respondent number 1 oiriba Thongam Bisorjit ki marakta election petition asigi mari lainana aman amagi mathakta replication sing file tawnagadori Hauzik Pawbi oina election petition number 4 of 2022 asi aroiboina mamang thagi kungamari April kungamari Englishingani kungani thoida court asigi justice andem bimol gi bench the list okay court matter asi lokhalakpada petitioner gi maikeida senior counsel namairakpam Zotendro na leplaga makpu council Murtaza ahamana assess toki aduga election petition asigi upon respondent singi manunggi respondent number 1 oiriba Thongam Bisorjit ki maikeidana senior counsel as his paunamna leplaga makpu council as gunabatana assess toki adu case asigi respondent number 2 gi maikeidana council Thongamana lepki adumainama court ki maikeidigi election petition asigi mari lainana Pifam thokpa notice issue tawkhrabas election petition asigi respondent number 3 gi maikeidigi di numit asida kanamata court lakidi Kona matter asi lakthorakpada election petition asigi respondent number 1 oiriba Thongam Bisorjit ki maikeidigi kona issue torakpa notice ki matungina written statement court submit tawkhre amasu madugi copy su petitioner ki council da pikre ki adumainama respondent number 1 oiriba Thongam Bisorjit ki maikeidigi kona issue tawba notice ki matungin election petition asigi mari lainana court pikhalakpa written statement adu record phangre maramaduna High Court of Manipur gi registry da written statement adu case asigi mathangi numiki mamangda matter asigi record hapsinanaba court direction piki aduga respondent number 2 gi maikid lepkiba council thongamana maki maikidigi su court na issue tawba notice ki matung in written statement pikhalanabagi sayol ohungi matam pibina wahijaki adumaina ma khwaidigi puning singsingai oiribedi election petition asigi respondent number 1 oiriba Thongam Bisorjit ki maikidigi court na issue tawba notice ki pakumoina pikhalakiba written statement adugi mayokta petitioner Leiramle ki maikida lepliba senior counsel and Zotendro na replication file tawnabagi sayol ohungi matam pibina wahijaki hansu pawsna makhatana su phongdorakli Atopa pawmana COVID vaccine gi side effect na sian khraba singi imungna compensation pinawa khankre COVID-19 vaccine gi side effect na maram oirga sian khraba miyoi singi imung manungi miyoi singna mari lainaba singna compensation pinawa Kerala High Court na khankre di Kerala High Court na khankibagi matungina COVID-19 vaccine gi side effect na state asida sian kiba migi masing yamdi haina official over report singna phongdokna khrabasu masing hena leiramgani haina maikei kyadagi phongdokna rakli Hiramasigi matangda health department na akhanabati mama CM duna thijinbagi mathau tari
Masagi anaba kya leib Miyoi COVID-19 vaccine kapa matamda side effect thopagi thawdoksing miyamna thengna khre amadi machine maram oiraga Miyoi kya leiba asigi oina sienkhre vaccine kaplobadigi sikraba Miyoi sing asi mora leiba nate maram aduna leikidraba Miyoi sing imung manungi leihoriba Miyoi sina mateng khrada oiraba pinaba compensation pinaba khankhibani Maru in the National Disaster Management Authority and the Ministry of Health and Families Welfare Department Hiramasigi Matang Ying Sinduna Atuba Matamda compensation gi senfam sing pitokna ba honagadaban hari Amaromda COVID-19 gi vaccine kaplobadigi side effect na maramorga sian krabasingi imung manungi Miyoi singna court compensation pinaba PIL thangala khrabra matung hiramasida court na miyeng sangduna thizilaba matung compensation pinaba khankhibane sohadi Maka satharak poina naharol thaudang poksi dige to papawna Sims ki founder police statement pikre watho oiribe impolis ki puram pat leiribe Saina Institute of Medical Science Sims ki founder yumnam Sujit Kumar ngasi lampel de leiba women police station Impal West ma ki mathakta leiriba allegation amaga mari leinana statement pikre Sims ki founder Sujit Kumar Institute asigi mahirui ama oza kharaga laktuna pharaga sexual assault chatakre haba case ka mari leinana ngasi numidang wairam pung taruk khara helakpada women police station samon torokpadagi torokpagi matungina teradu pikhibane panma yabadi Sims ki founder Sujit Kumar mamangda High Court of Manipur na interim bail pikhibane case asigi Iona interim bail asiga mari leinana hauji court sathariba case asigi makhata ba proceeding sathanaba police ki web statement sing record tawriba adugi makhata rakpoina ngasi women police station asina ma ki statement laukhibane hari maka satharak poina pongna pampauksi dige to pomoriba pawkhram mamyamna thamjage government ki department sing amasum school gi uniform helum gi phina mud sinna ba thabak hore ibamsa Chief Minister ki office ta handloom amasum handicraft ki pothok singna mod sin khibaga loinana government ki leiri department ki office singda seasonally ba polam sing amasum school ki uniform sing state na puthokpa handloom gi fina mod sinna bagi thabak paikat pa hore haina Manipur Handloom and Handicrafts Development Corporation Limited ki chairman MLA Khombatabam Ibomsana phongdokre ngasi Manipur Handlooms and Handicrafts Development Corporation Limited na sinduna Thasigi Taragatet Power Satagada State Handlooms Expo Ama Ngasi GM Holder Hodokre Expo the Hodopigi Thoramda Corporation Sigi Chairman Case Ibomsana Chief Guest Corporation Gi General's Manager Administration TS Basantana President Handloom da National Award Phonglabi Ke Meda Amasum Handloom Gi State Awardee Hais Sunitana Guest of Honor Sing Oina Sargaki Thoramaduro Case Ibomsan Hai State asigi phisabi sing amasum artisan singbu yokhanabam sumakogi setmilon phagat hanabagi panam amaga loinana state asigi minister and berena mark office tagi horaga handloom amasum handicraft tagi pothok sing furniture item yauna potlam kya lighting on season ba horakliba sum gyam sumba aphaba khongthang amani man haki state government ki makhada laiba department sing office minister sing office sing dasu handloom amasum handicraft ki pothok sing season nabagi wapam laire State government ki makai digi so mairoi sing uniform sing handloom gi phina oina turga sijna bigi wapom su thab oina pakhana pa thorang tokre haide hen su paus na phongdorakli loishila poina to pa mana college oja sing na course work yaudna PhD certificate kya lauthulamle university kharana PhD certificate yolabra habi wong lakle Manipur government ki college oja mana PhD Doctor of Philosophy tauge hairabadi government ki no objection certificate hana lawu mathau tabaga loinana yamdrabada course work yaunaba tha taruk suti lawu mathau tai adubu sei khara sida college oja kyana angak pomong suti lawduna amasum course work yauduna PhD certificate kya puthorak pasina university kharana certificate asi yolabra haibagi wang lakli UGC University Grants Commission apiba PhD Doctor of Philosophy Regulation 2009 gi matungina PhD tawbuda tha taruki course work yaudba yadi hariba course work aduda marks are 5500 PhD final registration tawbu yande isam samara PhD tawbu yadi haina pidi angak pamo oina Meghalaya amasum ata state lebe university kharadigi Manipur gi college ki oja kiana study leave laudana tha taruki course work yaurga PhD certificate kya puthorakle haidi matang asita lakni asawo hangdi college ku ja singna tha taruki suti laudana course work yauna bigidama Meghalaya da satpagi haibisini tentang nasumna thamjaram ge dugu myam hausuko inadi pause matang se lusinjarage masum myam puna anawbabdet naminasi and thank you